Sajibugi nong mapanba chairauba thoram pangthoktuna anoba chahi hobagumna anoba Manipur ama puraknabagi khongthangsu miyamna changsin minaduna anoba warep ama loduna Manipur bu singnarakliba aikoina mayoknaduna maipakpa oirasano haina Inner Manipur Parliamentary Constituency ki Lok Sabha MP Angomcha Bimol Akoizamna miyamda paujalakli MP na video gi kuthangda fongdurakpagi matung ina center na tongan scheme kayagi makhada pitharakliba senfam miyamna fangpham thokpa fangbang ngamnaba ningthina thabak pangthokpa ngamba oisano miyamgi damak thadarakpa senfam phanghanbada hana chanaramle haiduna adumak chatnagani haiba adu tobam thokte mari leinaba singna warawbiroi haiba wafam fongdokladuna MP na chairman oiriba committee kayada niyom kaina thabak tawbidanaba MP gi pauzal aduna fongdurakle Ngasi sajibugi nong mapanba chairauba chaihoba numit asida ay nungsijaraba iramdamgi reicha punamaktat nungai yai papaujil pijali fruit amagida natabida fruit atopa singasu yauduna aikhoigi secular oiba calendar amagum nong mapanba numita chairauduna mana ningjaba lai dharma chapisinga mana khurumningba lai khurumnaduna aikhoigi amatoiba secular calendar amagum chahi hobagi pangthopagi mami handaki kum asidadi tabagum su tawi masi thunok hinok ma yamna nungai aduga anoba chahi hobagum anoba Manipur ama purakna bohona bagi khongthang su miyamna changsin minaduna chahi hoba numitsu anoba warep ama loduna punin hakchang yauna mapugi thaujar nijasi